naga taruk hatda chenabani haiba kuki ani amaga su phare naga misam taruk phar matung tamthina hakiba thodokta chenamioi ani amasu National Investigation Agency Manipur Police amasung CRP ke punu kanggu amana ngasi phabang ngamkhibo lena mihat asida chenabamioi mari phakap ngamkhre Manipur Police tai phangwa pawgi matung ina phar mioi ani adudi Kangpokpi district ki Lerwan Baipai dagi Lungganlan Baipai apokwa Pangthengkam Baipai amasung district asima ki Laimakhong dagi manung chanba Moloi village dagi Lumintang Chitlau Elias Jack apokwa Paulen Chitlau Kawi NIA CRPF amasung Manipur Police ke punba kanggu amana makhoi ani bu ngasi phabang ngamkhibani mihat asida chenaba atai suphanaba thi humu thabak makha tana chathari naga misam taruk pharba matungda tamthina hatkiba thodok asiga mairena combined force asimungna tha asigi tara chathakiba operation amada su chenaba matai manau amasu phabang ngamkhi pharba matai manau adugi nupa aduna maitai community gi mioi oibagolena mahaki naming Pradeep Kawi haina phongtokibani amadi mahaki nupi aduna Lerwan Baipai dagi kuki nupini aduga mahaki maming su maitai maming ondana Ayingbi Kawi haina phongtokibani Pradeep amasung Ayingbi Lerwan Baipai da adung lerakibani naga misam taruki tamthina hatlaba haksang phangbodagi naga ta phom singda kan khongjang jangsan bolena civil society organization singna mihat asigi justice phangnaba demand tawduna lakibani maraksida Kangpokpi district ki Kotlen gana ana leba 0 point manatanga se security force na thihumbagi thabak chathabada nomai kaya phangwa ngamkhre Kuki narco terrorist na abanar ka sahat na honar madagi thawong condemn Chawri Village Authority narang Kuki narco terrorist na Urkul district munung chanba sikibung da abanar ka sir ko batangkul na naga ama buha na buhona honar khibai thawong adu sikibung Village Authority na kan mong da condemn Chawri hairi sikibung Village Authority na thadarawa chewal amana hairibana sarkabung village da lairiba matholmi ta singlai ko ba amagi purki da Kuki gi mioi khara laklaga lonia da mong da nga phaba gi thawong sing chathaki haiba purki asi sarkabung village amasung Thawai Kuki khul ani gi marak ta laibani hairiba Kuki narco terrorist singi kanggu sing aduna purki aduda dynamo chinaduna nga phanaba honarakibani matam aduda abanar ka sana pham adu phawraga chatna honaringai da Kuki narco terrorist singi kanggu singna ubudagi mahakpu gun point da phar matung Kuki khulumda pusanduna hana honaki lena mahakpu hatkini haina kian khanmaga lena phu chebe thabak kya sathaki nomai batna haksangi mahong kya da suduna phuki Kuki narco terrorist sing aduna mahakpu hana honare haiba khangbodagi tanja yenglaga habako turel gi thong adu nathokna selakhi asigoma misam amada ka henba thawong chingtaba amasung log riwangoda atopa singi purki danga phana honaba haibasi yamna lujadaba thawongni Kuki narco terrorist sing asina hujichu logi wangoda asigoma thab criminal gi thawong kya chathari Kuki china ka henba thawong kya chatharabasu apam aduda yamna nangana miyam gi punsi amasung lan thunga na leiriba BSF ki kanguna action amatala kotaba asigi wahan thok karino Kuki narco terrorist sing asina apaba makhalgi classing pairaga maning tamna tathusin tawba yahali aduga July 3 ta Urkul district ki manung chanba Nungsangkhong Turel maya da ambush tabagi thodo aduga mairena mari amtena dana misam tarupuna Bihar regiment phadana police custody thamli asigumba yamna chumdaba amasung misang mikhai naiba mong security force na chathariba thongsim asi yaningde hairadana karigumba abanar ka san Kuki narco terrorist sing adudagi mathwai hingnanaba nathokdana chelamdaba tarabadi soidana hatlamgani loinana tamthiraba crime adu evidence losana honabada abanar ka sarga asi baksang adu lamhangdo langthoklangani security force amasung state authorities singna maralai ejataba misam yam sim ngak senba ngamdre asigumba pibam asida ekoi punna leminaduna miyang ki punsi amasung security akiba capital riba asi thenamina banatana atopa lambi amata leite thodo asigi matung tarakpada hairiba jaga sing asida pamda thodo sing tholabadi madugi daita pumba state government amasung security force na pugadabani hairi